ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯚ꯭ꯌꯨꯌꯔꯁ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯚꯥꯏꯕꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯟꯗꯣꯛꯆꯈꯤꯕ ꯌꯣꯡꯅꯨꯕꯤꯒꯤ ꯅꯨꯄꯥ ꯎꯃꯪꯗꯨꯒꯤ ꯁꯦꯅꯥꯄꯇꯤ ꯍꯥꯏꯔꯤꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯕ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯕꯤꯈꯤꯕ ꯑꯏꯕ ꯑꯗꯨꯃꯛꯀꯤ ꯈꯨꯠꯌꯦꯛꯇꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯄꯥꯕꯨꯡ ꯕꯤ.ꯀꯦ. ꯄꯥꯟꯖꯤꯃꯌꯨꯝꯒꯤ ꯈꯨꯠꯌꯦꯛꯇ ꯃꯥꯏ ꯄꯥꯛꯅ ꯐꯣꯡꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯂꯛꯇꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯒ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯃꯤꯌꯥꯝꯗ ꯏꯄꯤꯁꯣꯗ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯒꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤꯅ ꯎꯃꯪꯗ ꯆꯪꯂꯛꯇꯨꯅ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯈꯣꯡ ꯊꯥꯡꯂꯛꯂꯤꯕ ꯑꯗꯨ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ ꯃꯔꯤ ꯃꯔꯤ ꯂꯥꯛꯂꯤꯕꯁꯤꯅ? ꯅꯤꯡꯊꯧ ꯃꯅꯥꯏꯒ ꯑꯃꯨꯛ ꯂꯥꯛꯂꯕ ꯖꯥꯠꯂꯥ? ꯏꯕꯦꯝꯃ, ꯃꯐꯝꯁꯤꯗ ꯑꯄꯪ ꯀꯧꯕ ꯑꯃ ꯂꯩꯕ꯭ꯔꯥ? ꯂꯩ, ꯏꯃꯨꯡꯗ ꯂꯩꯕꯅꯤ, ꯆꯪꯉꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯄꯪꯅ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧ ꯈꯣꯠꯇꯨꯅ ꯐꯝꯃꯨ ꯍꯥꯏꯅ ꯍꯥꯏ꯫ ꯃꯆꯤन ꯃꯅꯥꯎꯁꯤꯡꯁꯨ ꯐꯝꯒꯗꯕ ꯐꯥꯎꯕ ꯍꯪꯒꯣꯏꯔꯤ꯫ ꯑꯅꯥꯟꯕ ꯐꯝꯐꯝ, ꯁꯤꯠ ꯅꯥꯟꯕ ꯂꯩꯃꯥꯏ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯦꯝꯕꯅꯤ ꯅꯤꯡꯊꯧꯒꯤ ꯂꯩꯐꯝꯗꯨ ꯃꯉꯥꯏ꯫ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯦ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ? ꯑꯄꯪ, ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕꯁꯦ ꯃꯁꯛ ꯐꯖꯩꯅꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯔꯣ? ꯅꯠꯇꯦꯗ, ꯃꯥꯗꯤ ꯂꯩꯁꯥꯕꯤꯅꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯅ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ? ꯃꯍꯥꯛꯀꯤ ꯃꯧꯄ꯭ꯋꯥꯅꯤ꯫ ꯑꯣ, ꯃꯈꯣꯏꯗꯤ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯃꯌꯨꯝꯅ ꯀꯗꯥꯏꯗꯒꯤ? ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯦ ꯃꯈꯣꯏꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯑꯄꯪ, ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯈꯨꯡꯒ ꯂꯤꯔꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯪꯗꯤ ꯀꯔꯤꯃꯇ ꯋꯥꯗꯦ ꯍꯥꯏꯅ ꯇꯥꯏ꯫ ꯅꯪꯒꯤ ꯅꯇꯤꯡ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯄꯪ꯫ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯕ ꯋꯥ ꯑꯩꯈꯣꯏꯅ ꯏꯜꯂꯨꯕꯗꯒꯤ ꯏꯅꯥꯎꯕ ꯊꯧꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕꯁꯨ ꯀꯌꯥ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯅ ꯋꯥꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯣꯏꯔꯨꯕꯗꯒꯤ ꯏꯁꯣꯔꯅ ꯋꯥꯍꯟꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦꯜꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯌꯥꯒꯗ꯭ꯔꯣ? ꯑꯦ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯃꯁꯛ ꯎꯗ꯭ꯔꯤꯕꯥꯅꯦ? ꯃꯤꯅꯗꯤ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜ ꯍꯥꯏꯅ ꯂꯩꯕꯥꯛ ꯄꯨꯝꯕ ꯃꯃꯤꯡ ꯆꯠꯂꯤ꯫ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯃꯛꯅ ꯑꯄꯪꯒꯤ ꯃꯤꯡꯁꯦꯜꯗꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ ꯍꯥꯏꯅ ꯇꯥꯏꯗ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯕ ꯃꯤꯡꯁꯦꯜꯁꯤꯡꯕꯨ ꯄꯠꯄꯥꯟꯁꯤꯗ ꯂꯩꯈꯤꯕꯗꯨꯕꯨ ꯑꯃꯠꯇ ꯎꯗꯦꯗ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯣ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯃꯐꯝ ꯆꯥꯅ ꯃꯊꯧ ꯇꯧꯔꯤ꯫ ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯁꯦꯜꯗꯨꯕꯨ ꯃꯃꯤꯡ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯂꯤꯕꯁꯤꯕꯨ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤ ꯐꯪꯕꯒꯦ? ꯂꯥꯏꯅꯒ ꯄꯤꯕ꯭ꯔꯣ? ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯑꯗꯣ ꯎꯃꯪꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯄꯤꯕꯤꯕꯅꯤ ꯑꯩꯉꯣꯟꯗ꯫ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯃꯤꯡꯁꯦꯜꯅꯤꯗ꯫ ꯅꯠꯇꯦ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕꯒꯦꯅꯤ ꯍꯥꯏꯁꯤꯕꯣ? ꯃꯒꯨꯟ ꯍꯥꯏꯕꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤꯡꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯁꯦꯜ ꯈꯛꯇꯪ ꯑꯗꯨꯒ ꯂꯝꯕꯥ ꯑꯣꯏꯍꯜꯂꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯈꯣꯏ ꯊꯦꯡꯈꯤꯒꯅꯤ, ꯉꯟꯅ ꯆꯠꯍꯧꯔꯣ꯫ ꯑꯄꯪꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯏ꯫ ꯑꯄꯪꯅ ꯄꯤꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯁꯨꯒꯨꯠ ꯎꯠꯇꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯇꯧꯔꯤ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯄꯪ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤꯀꯣ ꯏꯅꯥꯎ꯫ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯑꯗꯨꯅ ꯅꯪꯕꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯋꯥꯈꯜ ꯄꯤꯛꯁꯜꯂꯨꯔꯕ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ
ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯍꯥꯏꯕ ꯏꯜꯂꯨꯕꯗꯒꯤ ꯏꯁꯣꯔꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯃꯛ ꯗꯟꯗꯤ ꯄꯤꯔꯛꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯊꯕꯛ ꯁꯨꯕ ꯃꯉꯝ ꯄꯥꯡꯗ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯈꯣꯡꯅ ꯁꯣꯛꯄ, ꯈꯨꯠꯇ ꯁꯣꯛꯄ, ꯈ꯭ꯋꯥꯡꯅ ꯁꯣꯛꯄ ꯇꯧꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯋꯥꯔꯦ꯫ ꯅꯪꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕꯅꯤ ꯈꯜꯂꯨꯕ ꯑꯄꯪꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯏꯅꯥꯎꯗꯤ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯕ, ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ, ꯃꯟꯇꯤꯛꯅꯗꯕ, ꯑꯄꯤꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯅꯥꯎꯗꯤ꯫ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯇꯥꯡꯕꯅꯤ꯫ ꯏꯅꯥꯎꯗ ꯅꯤꯔꯒ ꯍꯦꯛꯇ ꯄꯤ ꯍꯥꯏꯗꯨꯅꯕꯨ ꯀꯌꯥꯔꯛ ꯅꯤꯕ ꯉꯝꯒꯗꯒꯦ ꯑꯩꯈꯣꯏꯅꯕꯨ? ꯑꯍꯥꯟꯕꯃꯛꯇꯗ ꯐꯥꯎꯕ ꯏꯀꯥꯏꯕ ꯐꯥꯎꯏ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯦ ꯄꯨꯛꯆꯦꯜ ꯄꯤꯛꯈ꯭ꯔꯦꯗ꯫ ꯏꯆꯤꯟ ꯏꯅꯥꯎ ꯅꯨꯡꯁꯤꯅꯍꯟꯗꯦ, ꯊꯃꯣꯏꯁꯨ ꯄꯤ, ꯋꯥꯈꯜꯁꯨ ꯊꯦꯠꯂꯤ, ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯁꯨ ꯊꯧꯗꯣꯛꯏ, ꯑꯃꯨꯛꯁꯨ ꯊꯧꯖꯩ꯫ ꯑꯄꯪ, ꯅꯪ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯐꯔꯦ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯥ ꯊꯦꯡꯅꯔꯕꯗꯤ ꯋꯥꯌꯣꯡ ꯆꯥꯔꯣꯏ꯫ ꯑꯩ ꯎꯃꯪ ꯂꯥꯟꯊꯣꯛꯄ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯒꯦ꯫ ꯑꯄꯪꯅ ꯃꯆꯤꯟ ꯃꯅꯥꯎ ꯃꯔꯤ ꯑꯗꯨ ꯎꯃꯪꯒꯤ ꯁꯔꯨꯛ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯊꯤꯟꯗꯣꯛꯄꯤꯔꯣꯏ꯫ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯂꯨꯔꯕ ꯃꯇꯨꯡ ꯑꯄꯪ ꯃꯍꯥꯛꯀꯤ ꯎꯃꯪꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯝꯂꯤꯕꯗꯨꯕꯨ ꯅꯪꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯔꯥ? ꯃꯥꯅꯦ, ꯑꯩꯕꯨ ꯊꯤꯔꯛꯄꯅꯦ꯫ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯍꯧꯅꯔꯒ ꯂꯥꯛꯄꯅꯦ꯫ ꯄꯤꯈ꯭ꯔꯕꯣ? ꯄꯤꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯈꯣꯏ ꯁꯦꯜꯒꯤ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯪꯂꯝꯒꯅꯤ꯫ ꯅꯪꯅ ꯀꯩ ꯈꯨꯝꯈꯤ? ꯃꯈꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯗꯅ꯫ ꯑꯗꯨꯗ ꯑꯩꯅ ꯅꯠꯇꯦ, ꯂꯩꯁꯥꯕꯤꯅꯤ, ꯑꯉꯥꯡ ꯑꯁꯤꯅꯅꯦ ꯅꯍꯥꯛꯀꯤ ꯅꯧꯄꯥꯅꯤꯗꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤꯕꯅꯤ꯫ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯤꯕ ꯍꯥꯏꯅ ꯁꯣꯏꯗꯅ ꯃꯄꯨꯡꯅꯤꯡꯗ ꯈꯜꯂꯝꯒꯅꯤ꯫ ꯃꯥꯅ ꯅꯤꯡꯕ ꯑꯗꯣ ꯑꯗꯨꯝ ꯈꯟꯖꯁꯅꯨ꯫ ꯃꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦꯅꯦ? ꯑꯗꯣ ꯅꯪꯅꯕꯨ ꯀꯔꯤ ꯍꯥꯏꯅꯕꯨ ꯈꯨꯝꯍꯟꯅꯤꯡꯒꯦꯅꯦ? ꯃꯈꯣꯏꯁꯨ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕꯅꯤ, ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯕ ꯌꯥꯏ꯫ ꯏꯁ, ꯑꯩꯗꯤ ꯃꯤꯅꯝꯕꯁꯨ ꯉꯥꯡꯕ ꯇꯜꯂꯦ꯫ ꯆꯨꯝꯅ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯇꯥꯔꯦ, ꯅꯠꯇ꯭ꯔꯥ? ꯈꯪꯗꯦꯗ, ꯑꯩꯅ ꯅꯤꯡꯕꯒ ꯅꯪꯅ ꯅꯤꯡꯂꯝꯕꯒ ꯃꯥꯟꯅꯔꯝꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯃꯥꯟꯅꯔꯝꯂꯣꯏꯗ꯫ ꯈꯪꯗꯦ꯫ ꯀꯔꯤꯅꯣ? ꯑꯩꯅ ꯅꯤꯡꯕ, ꯅꯪꯅ ꯅꯤꯡꯕ, ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯕꯣ? ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯁꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯂꯤꯕ ꯑꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ? ꯉꯥꯏꯈꯣꯅꯦ, ꯑꯩꯅ ꯑꯗꯨꯝꯅ ꯈꯟꯕ ꯈꯟꯗꯕ ꯃꯗꯨꯅ ꯑꯃꯨꯛꯇ ꯇꯣꯉꯥꯟꯅ ꯊꯝꯈꯣꯅꯦ꯫ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯗ ꯄꯤꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯣ ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯦ꯫ ꯏꯆꯝ ꯆꯝꯅ ꯃꯍꯥꯛ ꯂꯩꯁꯥꯕꯤꯅꯤ ꯃꯗꯨꯇꯅꯤ ꯍꯥꯏꯕ꯫ ꯅꯪꯅ ꯈꯨꯝꯍꯟꯅꯤꯡꯂꯤꯕꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯄꯅꯤ, ꯃꯁꯤ ꯅꯠꯇ꯭ꯔꯣ? ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄ ꯈꯛꯀꯤ ꯃꯁꯤꯗ ꯂꯥꯛꯈꯤꯕ꯭ꯔꯥꯅꯦ? ꯑꯩꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕꯒꯤꯅ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯝꯕ ꯌꯥꯗ꯭ꯔꯥ? ꯈꯨꯝꯂꯤꯗꯨꯗꯤ ꯅꯪꯅ ꯂꯩꯁꯥꯕꯤꯅꯤ, ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯥꯅꯦꯗꯅ ꯐꯖꯅ ꯈꯨꯝꯈ꯭ꯔꯤꯗꯨꯗꯤ ꯑꯩ ꯍꯥꯏꯔꯦꯗꯅ꯫ ꯑꯩꯕꯨ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯑꯩ ꯄꯦꯟꯗꯦ ꯄꯥꯎꯈꯨꯝꯗꯣ꯫ ꯑꯗꯨꯗꯤ ꯅꯪꯕꯨ ꯃꯧꯔꯥ? ꯀꯅꯥꯅ ꯈꯪꯅꯤ, ꯑꯩꯗꯤ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯃꯧ ꯑꯣꯏꯔꯦꯗꯅ꯫ ꯅꯪꯅ ꯃꯧ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯄꯥꯈꯪꯅꯤꯀꯣ꯫ ꯑꯩꯅ ꯃꯧꯅꯤ ꯍꯥꯏꯈꯤꯕ꯭ꯔꯥ? ꯍꯩꯃꯥ, ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯌꯥꯅꯤꯡꯗ꯭ꯔꯕ ꯑꯗꯨꯅꯗꯤ ꯃꯧꯅꯤ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯧ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯂꯩꯔꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯀꯗꯥꯏꯗ ꯂꯩꯔꯤꯕ? ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯆꯨꯝꯗ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯗ꯭ꯔꯤꯗꯅ ꯅꯪꯁꯨ ꯃꯧꯅꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯗꯨꯅꯤꯗ꯫ ꯁꯤꯗꯤ ꯂꯥꯜꯂꯝꯂꯣꯏꯗ ꯅꯪꯁꯨ꯫ ꯃꯧ ꯑꯣꯏꯍꯟꯒꯦ ꯑꯣꯏꯍꯜꯂꯣꯏ, ꯂꯩꯁꯥꯕꯤ ꯑꯣꯏꯍꯟꯒꯦ ꯑꯣꯏꯍꯜꯂꯣꯏ, ꯑꯆꯨꯝꯕ ꯇꯧꯕ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ꯫ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯖꯔꯔꯣꯏ꯫ ꯅꯪꯒꯤ ꯃꯤꯡꯁꯦꯜꯗ ꯊꯨꯍꯟꯒꯦ ꯊꯨꯍꯜꯂꯣ꯫
에, 누미티 따부 따키더리네. 짝퉁나부 떠오르 가는디 낭기 너빠세 마 와보는 로이람라니 짝람레 쇼이드나 하락라담니. Kay isang thong ni. ꯏꯁꯦ ꯌꯦꯜꯂꯤꯗ ꯁꯤꯡꯖꯨ ꯁꯨꯔ ꯉꯥ ꯑꯇꯦꯛꯄꯗꯣ ꯃꯗꯨꯃ ꯐꯖꯅ ꯊꯣꯡꯉꯣ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯔꯁꯤ. Hawtradi talida. Hawna jase haibadada ipa pakhali. ꯂꯩꯁꯥꯕꯤꯅꯕꯨ ꯄꯥꯈꯠꯄ ꯍꯧꯅꯕ꯭ꯔꯥꯅꯦ? ꯃꯧꯁꯨ ꯅꯠꯇꯅ ꯅꯪꯗꯤ. Chahi ama ani hokri. Apanga leisabi duga mokpa duga nungaina chikna palakli. Nahan makai chak thongnaba chiang leiramdaba adu ningthawna awat palaitana pirakpadagi nga thongduna haungna chare. Apangi awat palaite. Thamchet, thamban, tharo, haikak, chaning ba loina phangi. Horamba I charot yanthattuna inkhol koiba haure. Enchang na pi maroi mapang su na thare. Wa libo haibabu miyam marakta tinduna wari watai sanaba sak unaba phangdre. Apang su nong mata khalludi. Apangi are leitagi I pau manai thaduna hangalli. Apang na awat pa hek hairakpada nongan baga purakpana hali. Lebaki matam da harau kumai yawnaba ningthawna apangna laknaba kayarak khanna pau pihalli. Adabu apangna nongmata chatke khalludi. Machin manauk adachu apangna sel mayam pirakpa aduna phana kuina thabak sudana hingba ngamjarami. Machin manauk singna apangbu nungsina sonjai. Nahan gido apangi na piwarumgani. Masak tuso ingna miyang na thuot na pazakre. Lakshmi siyan mo na piniko. Wangang sangang kumlakpada loktup lokoy litana imong dalay ba ni Changbiyo harakpado. As kaya dinong sikre. Ay kuya pang ginapido. Masak pazabata nate. Mabukso parang gani. Ingba tappa napigi magun chapcha na yauri. Nakoy apang magun siyendiye. Apang na nakoy yam ni hen bazai. Nakoy sumagum na sil tanduna nupi koy awat palahendrabadi ing na sik na mong hadana liri koy na layroydra. Nupi na santi lahendabani. Nupi saroy. Nupi ko haiduna makal laybani ko. Ay koy bu nupi ko nupi saroy. Taning de. Apang matuna masok pangamdabanoy na nupi koy da warong purong na ngangi sakli dubo as taning de. Iwoy kay de niya apang dagini da kasari do. Hey, masidi inaw nupadagi laujabani. Atupa kanadagi niruba na tedana. Maduso nakoy nupising na ngahak laytana. Apang dagi laura mo. Madi watrabani maray na pijara kanidana ay koy di insin manatro. Masana tabani. Masin manaw hang na batabani. Mama matagi masat. Nakoy na suba no mga nagtrabani na nanaw nupadagi lauro na bahaybat. Nakoy nabukchel pimgali. Nakoy na inaw nupadabo nuksila kanbibro. Ay koy bo inaw gidamakta hanna yanganingde. Ay koy sunupi na koy na hayba atom inundo na yakiban. Ay koy na noong matasu apang da tatitaway tawkidi. Ay koy bubuksil pi ikay. Nupaoy maging narilo di panda na. Apang na suriba madugum na wakalaw sing putok na tabag tawrabadi. Asigum ba awaba lara tanbo oigadro. Oigadro. Nupi na koy ga cinta po ga nabatali. Taning lagti. Pang supang dana. Nakoy dagi lako ti hili ba mangonda. Apang kawlido na. Nuhugtog ningi panglibadi na sinanaw marini. Ay koy budi apang dagi hena pangleyare. Nati nakoy nupi maridi kayam singlibage. Ay koy di pang di. Sing manina nanaw nupado kaday da laybagi tiruso. Mangondagi sildum lauro na bay na taklibadi kayo. Madudi sing makogdi. Kalag chawbani. Nabug patabani. Nasinanaw awat apahang nawhay basibu. Kalag pa niya ba? Sita seksilak labadi. Nasinanaw na tanag kanaso layroy. Ima laytraba matungda nakoy na inaw dugi kari tawkibage. Tabak halakpaga matumta thong thakpado warani. Apang gichak ichin inaw marina
ꯅꯣꯡꯃꯒꯤ ꯄꯤꯅꯕ ꯍꯥꯏꯔꯨꯕꯗ ꯅꯈꯣꯏꯅ ꯌꯥꯕ ꯂꯩꯈꯤꯕ꯭ꯔꯣ? ꯑꯗꯨꯗꯤ ꯍꯥꯏꯅꯨ ꯑꯄꯪꯅ ꯅꯣꯡꯃꯗ ꯏꯇꯩꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯈꯔ ꯍꯥꯞꯄꯤꯌꯨ ꯑꯩꯅ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯏꯇꯣꯝꯇ ꯊꯣꯡꯗꯨꯅ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯅ ꯃꯇꯩꯃ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗ ꯀꯧꯅ ꯉꯥꯡꯅꯅꯤꯡꯗꯤꯌꯦ ꯈꯪꯉꯕꯣ ꯍꯥꯏꯅꯤꯡꯗꯤꯌꯦ ꯃꯥꯅ ꯍꯥꯏꯔꯛꯄ ꯉꯥꯏꯐꯝ ꯊꯣꯛꯇꯦ ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯗꯤ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯅꯤ ꯊꯣꯡꯉꯨ ꯍꯥꯏꯅ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯣ? ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤꯡꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗ ꯅꯅꯥꯎꯒꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯋꯥꯔꯧꯕꯨꯛ ꯂꯧꯗꯅ ꯂꯩꯔꯤꯕꯣꯏꯔꯦ ꯋꯥꯔꯧꯕꯒꯤ ꯋꯥꯗꯣ ꯇꯣꯛꯈꯣ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ ꯆꯥꯛ ꯍꯥꯞꯄꯨ ꯍꯥꯏꯔꯦ ꯅꯨꯄꯤ ꯊꯤꯔꯛꯅꯕꯅꯤ ꯃꯍꯥꯛ ꯆꯥꯛ ꯍꯥꯞꯇꯨꯅ ꯅꯨꯡꯇꯤꯒꯤ ꯄꯤꯖꯔꯕꯗꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥ ꯅꯤꯡꯁꯤꯡꯂꯔꯣꯏ ꯅꯈꯣꯏꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯉꯤ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯁꯨ ꯊꯑꯣꯏꯅ ꯂꯧꯗꯦ ꯅꯨꯄꯤ ꯅꯈꯣꯏꯗꯤꯅꯦ ꯃꯍꯨ ꯄꯨꯕ ꯂꯤꯟ ꯑꯃꯣꯝꯒ ꯆꯞ ꯃꯥꯟꯅꯩ ꯌꯨꯝ ꯄꯥꯜꯂꯗꯤ ꯏꯁꯥꯒꯤ ꯈꯟꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯅ ꯌꯨꯝ ꯄꯥꯟꯗꯨꯅ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯟꯅ ꯍꯤꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯑꯩꯈꯣꯏꯕꯨ ꯃꯍꯨ ꯄꯨꯕ ꯂꯤꯟꯒ ꯄ꯭ꯔꯃꯥꯟ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯃꯛ ꯁꯣꯛꯄꯒ ꯇꯦꯛꯄꯒ ꯊꯕꯛ ꯁꯨꯕ ꯉꯝꯍꯟꯗ꯭ꯔꯤꯕꯁꯦ ꯖꯒꯠꯀꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯛꯂꯤꯕꯅꯤ ꯏꯅꯥꯎꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯀꯔꯤꯁꯨ ꯇꯧꯅꯤꯡꯗ꯭ꯔꯒ ꯋꯥꯔꯛꯂꯕ ꯀꯥꯟꯗꯅ ꯑꯄꯪꯗ ꯁꯦꯜ ꯍꯪꯉꯨꯆꯣ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤꯀꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄ ꯉꯝꯅꯕ ꯕꯤꯈ꯭ꯌꯥ ꯅꯤꯔꯨꯆꯣꯗꯅ ꯍꯥꯏꯕ ꯇꯥꯔꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗꯀꯣ ꯅꯪꯒꯤ ꯂꯩꯐꯝ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯥꯛꯏꯕꯅꯤ ꯍꯥꯏꯕꯗꯇ ꯁꯦꯜ ꯄꯤꯌꯨ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤꯉꯩꯗꯅꯤ ꯑꯩꯒꯤ ꯏꯅꯥꯎꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤꯗ ꯁꯦꯜ ꯆꯕꯨꯟ ꯄꯤꯔꯛꯂꯤꯕꯅꯤ ꯃꯥꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯒꯗ꯭ꯔꯣ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯏꯀꯥꯏ ꯆꯨꯝꯅ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯃꯁꯥꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯦꯛꯇ ꯄꯤꯔꯛꯏ ꯁꯦꯜꯗꯨ ꯂꯧꯔꯒ ꯑꯩꯈꯣꯏ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯍꯔꯥꯎꯅ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯞꯅ ꯍꯜꯂꯛꯄ꯭ꯔꯣ ꯁꯦꯜꯗꯤ ꯂꯧꯁꯤꯜꯂꯦ ꯏꯅꯥꯎ ꯅꯪ ꯅꯇꯣꯝꯇ ꯎꯃꯪꯁꯤꯗ ꯂꯩꯕꯗꯣ ꯐꯠꯇ꯭ꯔꯦ ꯂꯥꯛꯎ ꯅꯪꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤꯐꯥꯎꯕ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯑꯄꯪꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯃꯥꯕꯨ ꯑꯉꯥꯡꯂꯣ ꯍꯜꯂꯛꯅꯤꯡꯕ ꯃꯇꯝꯗ ꯃꯔꯥꯏꯅ ꯍꯜꯂꯛꯆꯅꯤ ꯃꯥꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇꯦꯗꯅ ꯃꯕꯨꯗꯤ ꯂꯩꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯅꯈꯣꯏꯗꯒꯤ ꯑꯄꯪꯅ ꯌꯥꯝ ꯍꯦꯜꯂꯤ ꯑꯁꯨꯝꯅ ꯃꯇꯩꯃ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯂꯥꯜꯂꯦ ꯁꯨꯛꯍꯥꯏ ꯍꯥꯏꯅꯤꯡꯗꯦ ꯑꯄꯪꯅꯁꯨ ꯃꯇꯩꯃ ꯃꯅꯥꯎꯄꯤꯁꯤꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ ꯑꯄꯪꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯂꯛꯆꯔꯕꯅꯤ ꯙꯔꯃ ꯀꯥꯏꯗꯕ ꯄꯦꯟꯊꯣꯛꯄ ꯉꯝꯕ ꯄꯨꯛꯆꯦꯜ ꯐꯕ ꯃꯤꯒꯤ ꯐꯠꯇꯕ ꯇꯧꯒꯦ ꯈꯟꯗꯕ ꯑꯄꯪꯒꯤ ꯃꯤꯆꯪ ꯂꯩꯕꯅꯤꯀꯣ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯈꯟꯖꯔꯝꯃꯤ ꯅꯤꯡꯊꯧꯅ ꯑꯄꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯗꯦ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡ ꯎꯃꯪ ꯑꯗꯨꯗ ꯃꯔꯛꯇ ꯊꯥꯕ ꯈꯨꯗꯤꯡ ꯅꯣꯡꯃꯇꯁꯨ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯍꯦꯛ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯄꯪ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯍꯥꯏꯕꯗꯣ ꯀꯨꯏꯗ꯭ꯔꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯗꯅꯤ ꯂꯝꯇꯥ ꯊꯥ ꯁꯤꯒꯗꯕ ꯉꯁꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯤ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧꯗ ꯀꯔꯤꯅꯣ ꯈꯔ ꯑꯩ ꯈꯣꯠꯂꯨꯔꯒꯦ ꯑꯩꯕꯨ ꯅꯤꯡꯊꯧꯅ ꯑꯃꯨꯛꯇꯪ ꯂꯥꯛꯎ ꯍꯥꯏꯕꯁꯨ ꯌꯥꯝꯅꯗꯤ ꯀꯨꯏꯔꯕꯅꯤ ꯍꯌꯦꯡꯃꯛ ꯑꯩꯁꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒꯦ ꯂꯥꯛꯎ ꯍꯥꯏꯕꯁꯨ ꯃꯁꯤꯡꯗꯤ ꯐꯅ ꯌꯥꯝꯂꯝꯂꯅꯤꯗ ꯆꯩꯔꯥꯎꯕ ꯌꯧꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯀꯔꯤ ꯄꯨꯔꯒ ꯆꯠꯀꯅꯤ ꯊꯔꯣ ꯊꯝꯕꯥꯜ ꯌꯦꯜꯂꯤ ꯃꯅꯥ ꯃꯁꯤꯡ ꯉꯥ ꯑꯆꯧꯕ ꯈꯔ ꯄꯨꯔꯒ ꯆꯠꯄ ꯌꯥꯏ ꯑꯗꯨꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯃꯁꯤꯗ ꯂꯣꯏꯅ ꯊꯧꯔꯥꯡ ꯇꯧꯔꯒꯦ
ꯑꯩꯅ ꯀꯣꯅꯨꯡ ꯆꯠꯈ꯭ꯔꯤꯉꯩꯗ ꯅꯆꯤꯟ ꯅꯧꯄꯥꯇꯪ ꯂꯩꯍꯧꯕꯗꯣ ꯅꯈꯣꯏꯕꯨ ꯀꯤꯒꯗ꯭ꯔꯥꯅꯦ? ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯠꯄꯅ ꯐꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯎꯅ ꯆꯠꯂꯗꯤ ꯌꯨꯝꯁꯤꯗꯤ? ꯑꯦ, ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯔꯛꯀꯗꯕꯁꯨ ꯅꯠꯇꯕꯗꯨꯗ꯫ ꯆꯠꯄꯕꯨꯗꯤ ꯌꯥꯏ꯫ ꯑꯩꯁꯨ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠꯆꯩ ꯊꯣꯡ ꯊꯥꯛꯅꯕ, ꯂꯥꯏꯒꯤ ꯊꯧꯔꯝ ꯅꯪꯅꯕ ꯁꯦꯝ ꯁꯥꯗꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯇꯣꯝꯇ ꯆꯠꯂꯨꯔꯣ꯫ ꯃꯊꯪ ꯆꯠꯄꯗ ꯏꯄ꯭ꯋꯥꯒ ꯄꯨꯟꯅ ꯆꯠꯂꯁꯤ꯫ ꯑꯣ, ꯍꯣꯏ ꯍꯣꯏ, ꯃꯗꯨꯅ ꯐꯔꯗꯧ ꯃꯥꯜꯂꯦ꯫ ꯑꯄꯪꯅ ꯐꯖ ꯐꯖꯕ ꯍꯩ ꯂꯩ, ꯍꯩꯀꯛ ꯌꯦꯜꯂꯤ, ꯊꯔꯣ ꯊꯝꯕꯥꯜ, ꯊꯝꯆꯦꯠ, ꯑꯆꯧ ꯑꯆꯧꯕ ꯐꯖ ꯐꯖꯕ ꯉꯥ ꯐꯥꯔꯗꯨꯅ ꯊꯧꯔꯥꯡ ꯂꯣꯏꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯄꯪꯒꯤ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯑꯄꯪꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯂꯥꯡꯉꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯌꯣꯝꯂꯦ꯫ ꯑꯗꯨꯒ ꯐꯤ ꯑꯆꯧꯕ ꯑꯃꯗ ꯄꯨꯟꯅ ꯀꯤꯁꯤꯟꯗꯨꯅ ꯂꯦꯡꯕꯥꯟꯗ ꯄꯨꯕ ꯌꯥꯅꯕ ꯁꯦꯝꯂꯦ꯫ ꯀꯔꯤ ꯀꯔꯤ ꯍꯥꯞꯂꯕ? ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯕ꯭ꯔꯥ ꯀꯥꯏꯅꯒ ꯅꯤꯡꯁꯤꯡꯉꯨꯍꯦ꯫ ꯆꯥꯛ ꯆꯥꯕ ꯃꯇꯝ ꯌꯧꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯆꯥꯊꯣꯛꯂꯝꯃꯨꯀꯣ꯫ ꯑꯩ ꯍꯜꯂꯛꯄꯗ ꯅꯈꯣꯏ ꯉꯥꯏꯔꯨꯅꯣꯕ, ꯍꯥꯏꯕꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯕ꯫ ꯀꯣꯅꯨꯡ ꯌꯧꯔꯕꯗꯤ ꯆꯥꯛ ꯆꯥꯗꯅ ꯍꯜꯂꯛꯄ ꯌꯥꯒꯅꯤ ꯊꯥꯖꯗꯦ꯫ ꯁꯣꯏꯗꯅ ꯅꯤꯡꯊꯧꯅ ꯈꯪꯂꯛꯀꯅꯤ꯫ ꯆꯥꯗꯅ ꯍꯜꯂꯛꯄꯁꯨ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯅꯤꯡꯊꯧꯅ ꯅꯇꯣꯝꯇ ꯂꯥꯛꯏꯕꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯂꯕꯗꯤ ꯃꯊꯪꯒꯤ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯣ꯫ ꯑꯄꯪ ꯄꯣꯠꯌꯣꯝ ꯑꯗꯨ ꯂꯨꯝꯂꯕꯁꯨ ꯂꯨꯝꯅ ꯂꯋꯥꯏꯗ ꯐꯩꯖꯥ ꯑꯃ ꯁꯥꯔꯒ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯔꯒ ꯑꯃꯨꯛꯁꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯃꯅꯥꯎꯄꯥ ꯑꯉꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡꯗ ꯀꯨꯝꯍꯟꯗꯅꯕ ꯊꯔꯣ ꯊꯝꯕꯥꯜ, ꯊꯝꯆꯦꯠ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯦꯛꯇꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯪ ꯀꯣꯛꯊꯛꯇ ꯃꯌꯣꯝ ꯑꯆꯧꯕ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯁꯥ ꯃꯌꯥꯝꯅ ꯀꯤꯅ ꯌꯦꯡꯍꯧꯏ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯥ ꯃꯌꯥꯝ ꯍꯥꯠꯂꯒ ꯐꯤꯅ ꯌꯣꯝꯂꯒ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯄꯪ ꯎꯕꯗ ꯄꯥꯈꯠꯇꯕ ꯁꯥ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯄꯪ ꯎꯃꯪꯒꯤ ꯁꯔꯨꯛ ꯂꯥꯟꯊꯣꯛꯇꯨꯅ ꯇꯝꯄꯥꯛꯇ ꯀꯨꯝꯊꯔꯛꯂꯦ꯫ ꯌꯨꯝꯂꯛ ꯐꯥꯎ ꯐꯥꯎꯗꯨꯅ ꯈꯨꯟ ꯀꯌꯥ ꯂꯥꯟꯗꯨꯅ ꯆꯠꯂꯤ꯫ ꯀꯅꯥꯅꯣ ꯃꯁꯤꯕꯨ? ꯀꯗꯥꯏꯗꯒꯤꯅꯣ? ꯑꯃꯨꯛꯇ ꯎꯗꯦ, ꯃꯁꯛ ꯈꯪꯗꯦ, ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯄꯪꯅ ꯆꯠꯅ ꯈꯜꯂꯤ꯫ ꯎꯁ, ꯑꯩꯅ ꯄꯨꯔꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯤꯡꯊꯧꯅ ꯄꯥꯝꯗꯕ ꯉꯥꯛꯇꯒ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯃꯃꯜ ꯂꯩꯕ ꯄꯣꯠꯁꯨ ꯑꯩꯒꯤꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯉꯥꯕꯨꯗꯤ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯦ ꯍꯥꯏꯕꯕꯨ, ꯄꯥꯝꯕꯤꯕ ꯄꯥꯝꯕꯤꯗꯕ ꯅꯨꯡꯗꯒꯤꯕꯨ ꯀꯔꯤꯁꯨ ꯄꯤꯛꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯈꯣꯡꯅ ꯆꯠꯄꯒꯤ ꯌꯧꯕꯁꯨ ꯅꯥꯏꯗꯦ꯫ ꯆꯥꯅꯕꯁꯨ ꯂꯩꯁꯤꯜꯂꯦ꯫ ꯏꯁꯥꯁꯤ ꯋꯥꯕꯅ ꯂꯣꯏꯔꯦꯗ꯫ ꯈꯣꯡꯅꯥꯡ ꯑꯃ ꯊꯤꯔꯒ ꯑꯩ ꯉꯥꯛ ꯄꯣꯊꯥꯕꯅ ꯐꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯄꯪ ꯑꯁꯨꯝ ꯎꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯅꯤꯡꯂꯦ꯫ ꯄꯣꯠꯌꯣꯝ ꯑꯗꯨ ꯅꯟꯈꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯋꯣꯛ ꯀꯅꯥꯅ ꯄꯪꯌꯦꯡ ꯌꯦꯡꯅꯔꯦ꯫ ꯀꯅꯥꯅꯣ ꯅꯨꯄꯥ ꯑꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯧꯏ꯫ ꯃꯁꯛ ꯈꯪꯗꯦ, ꯁ꯭ꯋꯥꯏꯗꯒꯤ ꯃꯤ ꯃꯥꯟꯗꯦ, ꯑꯎꯕ ꯑꯃꯅꯁꯨ ꯈꯪꯉꯤ ꯈꯣꯠꯂꯤ ꯀꯅꯥꯅꯁꯨ ꯍꯥꯏꯅꯗꯦ꯫ ꯑꯃꯅ ꯑꯃꯗ ꯇꯝꯅꯕꯗꯒꯤ ꯃꯍꯩ ꯌꯦꯡꯅꯕ ꯂꯥꯛꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯂ ꯐꯥꯎꯕ ꯑꯄꯪ ꯃꯤꯀꯞ ꯊꯣꯛꯇꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈꯤꯕ ꯀꯌꯥꯅ ꯃꯈꯣꯏꯅ ꯍꯜꯂꯛꯄꯗ ꯃꯆꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗ ꯉꯛꯅꯔꯦ꯫ ꯃꯁꯤꯕꯨ ꯍꯧꯗꯣꯛꯂꯒ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯪꯂꯁꯤꯔꯥ ꯍꯥꯏꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯍꯪꯒꯗꯕꯁꯨ ꯍꯪꯒꯣꯏꯅꯔꯤ꯫ ꯅꯨꯃꯤꯠ ꯌꯨꯡꯉ ꯃꯇꯨꯡ ꯄꯨꯡꯈꯥꯏꯒꯤ ꯄꯨꯡꯖꯥ ꯌꯧꯔꯛꯄꯗ ꯑꯄꯪ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯄꯪ ꯏꯈꯪ ꯈꯪꯅ ꯏꯄꯥ ꯄꯥꯈꯠꯅ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯅꯨꯃꯤꯠ ꯅꯣꯡꯆꯨꯞꯂꯣꯝꯗ ꯍꯥꯏꯐꯦꯠ ꯄꯩꯊꯕꯗꯨ ꯎꯔꯛꯏ꯫ ꯄꯣꯠꯌꯣꯝ ꯑꯗꯨ ꯊꯨꯅ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯈꯣꯡꯊꯥꯡ ꯑꯗꯨꯕꯨ ꯀꯂꯞ ꯊꯥꯡꯗꯨꯅ ꯀꯣꯅꯨꯡ ꯌꯧꯅꯕ ꯆꯠꯂꯤ꯫ ꯎꯃꯪꯗꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯗꯨ ꯊꯦꯡꯂꯕꯅꯤꯅ
ꯆꯥꯛ ꯆꯥꯔꯒ ꯑꯄꯪ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯅꯥꯎꯄꯥ ꯑꯗꯨꯗꯤ ꯇꯨꯝꯅꯤꯡꯕꯒꯤ ꯎꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯑꯗꯨ ꯐꯃꯨꯡꯗ ꯆꯪꯍꯟꯗꯨꯅ ꯇꯨꯝꯍꯜꯂꯦ꯫ ꯂꯩꯁꯥꯕꯤ ꯑꯗꯨ ꯄꯥꯠ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯄꯪ ꯍꯜꯂꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯎꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯆꯤꯡꯌꯥ ꯇꯝꯅ ꯂꯩꯊꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯍꯥꯏꯕꯗꯣ ꯀꯌꯥꯝ ꯂꯥꯞꯄꯖꯥꯠꯅꯣ? ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯁꯤꯜꯂꯒꯦ꯫ ꯅꯨꯃꯤꯠ ꯇꯥꯔ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤꯗ꯫ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯒ ꯄꯣꯊꯥꯍꯜꯂꯝꯒꯅꯤ꯫ ꯑꯍꯤꯡꯗꯤ ꯁꯨꯡꯂꯦꯛ ꯂꯦꯛꯑꯣꯏꯗ꯫ ꯑꯄꯪꯅꯁꯨ ꯑꯍꯤꯡ ꯂꯦꯛꯑꯣ ꯍꯥꯏꯕꯗ ꯌꯥꯒꯗꯕ ꯂꯩꯇꯦ꯫